Registration open. LAMJING MEIRA MAHEIKOL School asigi anauba session 2025 ta school asida tambiningba mahiroi singidamakta registration form thaba hojari lagliba January 9 faubada register tawiduna school asida tambagi khudong chaba du lobiu Wangjing Kaithel Irabol Lamkhai dagi nongpok pangna kilometer amamuk chatlaga Wangjing Hodamba da mahimasing tambagi thoin hena mafam charaba nil khongdraba amadi pollution free oiraba environment amada leijariba school asida mahiroi singi mamampa kayana haukiba sahi khara asida thajaba thambiriba school amani school asigi top masagama hairagadi sumnatagi mahiroi kunda oza amana takpi tambiba sini Nomagi class takpi tambiriba hiram parents singda WhatsApp ki khutangda update tawjaduna education gi lamda machin chalaba oja singna thambiba oja mahiroi amadi mama mapa tuna chaminaba haibadumak school asina pangthok chaduna lagli ngasi mak thinthaba tawdana registration toksan biduna class amagi thamjariba akhagnaba sida sigi manung chansin biu Play group tagi class 6 pauba registration hangdok chabagaloinana tongan ba khudong chaba kaya amasu pijari pongminaba machimanau ahum tambagi manungda sahi magi school fee mahiroi amagi kokchagani tha tara ni thoi manungda tara khaktik fee logjagani kharigumba amuktada tha sing asigi fee kokpi bataragani pongminaba machimanau ani tamba taragadi mahiroi amagi lupa listing amagi discount thamjari School ki class lower ba matung day boarding ki kunong chab sunamjari mahi tamaga loina na haksang fana laibagi mathau taba du school asina lumna logjaduna sahi khuding ki school asida tamliba mahiroi khuding makna lemna medical checkup tawbagi khudong chabasu thamjari slow learner singidamakta remedial class thamjari CCTV surveillance amadi Wi-Fi internet ki khudong chabasu thamjari Anauba session asidagi class 6 amadi hostel hapsinjari akupa marol school dagi khangbiba yagani matamna lairingai registration tawbi hau hana lakpa school asida tambiningba mahiroi singda khudong chaba pijagani lengchin biraksi LAMJING MEIRA MAHEIKOL Wangjing Hodamba